Ay kulon ay jeriye. Ay isa mating sadriye. Papa na pura mabari sa na buwang ang girwaye. Asaji macet ama bau tungringe da babagi siapa macet am ta tungringe da king tat pase yung lagi tik kai da chat khibane adu masak phamu ubo pangdri ba hojik che duna ai khunona duna hai jari sugumba kaya kaya namjalaga thambiga no mihar base puthok be o ya hai ba ma khangna ba innocent oi ba mi amada sumaina to ba brutal killing to ba se masi tong na ba leiba miyamna amadi mari leina majingna akan ba mi ying changbi ai na ai jagi ai mi apa puthok dri ba ai sang iroyai ko ba se haidi magi nuai ba leiba khot ba se koi ma da dum share tawe ko dum share tawe do hausi thoi ba thau tok sigi ni huni leiba tak mara ki oina di kemta leite ba ko kemta hairam ba leite oina khang ba kemta leite to ga ma se hatak numene ni huni se phal up down chat leba thabaki chat ba se da numene ni huni sore adu ga ma se dum halak pa timing se adum pung 8 9 da dum halak ba yawe adu di ngarang na budi khara budi ngalle adu ga sum nungai jata ba haira gadi akoina khanghaudaba haitare akoina khanghaudaba babaga loina tinaba oigera ma oigera nungai na daba adagidi ningai sangdana ba gena khona ba mayam leiragasu mi amagi pusi je kaita oina khandabida sa san hatbagi type jumaina ke haitare direct atamna na hat base cdm nungai jade safety su oi draba laibakla haina wahang amaju hange aduga baba se ayambana thabak chappada budi hoi lamje kano tawbanina adu mathanda ayambadi chatle ado tawriba pose yum yoramdai labi dani bako yum yogador ba lambi khaji khatanga ra kandani kaksing yorok ko bawti ima ga wari sanari yore na hairam me aduga yum yoramdai ge lambi sida thok pajida gari jidi already hana leiram ngai raga leiram ba pone habase akoi chingna ba leje habadi adai da leiba mi singina thodok to thokane di khangba natraga su gari to hana adum haidi thodok sida thoiba uhoba gari se khara adum uhoba yaunare haitare hanjida adumaina leire aduga khara ningai sangdana ba haidi moina gari se khara launa khona ba tawraga tawnabadagi mayam thongna poda dum kapam bane kashu yamna chena ba matam natte ba tasengna saunabadagi ngakhnabadagi khulai je thage na thaba nate tasengna hat lage na khallaga intentionally direct lak bane aduna babagi asi ba hakjang je akoi lawba ngamjagi roi mari leina bajingna ibung ikwa leibaki panbiri ba mapi mapa khuding makna langla langjin puthok piu asing muji puthok piu aigi baba da ngasi tari ba dasasi kana gumba amagi imung da ko ngasi leiriba kana gumba amagi imung da tarak pasu yai safety sungoi oidraba leibagla kaino haibam su khangdre aduna akoi babagi asi bahakjang si lawjagi roi langla langjin phajana puthok piu mi hat pe se phajana puthok piu mi hat pa si gidi aina hangjani mi se mi hat pa du gi thamoida nusiba je mache amta phauda bra ma tu macha mama mapa amta leita bra akoi di baba aduna suraga yang wana honaraga isil ina hoji lari tamalak pane akoi amata mi oidri hoji asa mayam ma sagalaga tamane asa je mache na ma bau tungringe da baba gi siapa mache dam ta tungringe da king tat pase yung lagi tik kai da chat khibane adu masak phamu ubo pangdri ba hojik che duna ai khunona duna hai jari sugumba kaya kaya namjalaga thambiga no mihar base puthok be o ya hai ba ma khangna ba innocent oi ba mi amada sumaina to ba brutal killing to ba se masi tong na ba leiba miyamna amadi mari leina majingna akan ba mi ying changbi ai na ai jagi puroi ba chuk mata thina hat pai ai puroi ba hat pa mi hat pa puthok tribo ai puroi ba gachi bak chang lawiro mane yum pu bane macha jinji mane chim bane ai jinji ki do banati ye ai ri cha jinji ka mai chim doino praja meyamna ai puroi ba pe mi hat pa puthok ba ma teng bang mi yo Ay kulon ay jeriye
ꯆꯥꯗ꯭ꯔꯤꯌꯦ ꯃꯄꯥꯅ ꯄꯨꯔꯝꯃ ꯕꯥꯔ ꯏꯆꯥꯅ ꯄꯨꯕ ꯉꯝꯈꯤꯔꯣꯏꯌꯦ ꯑꯩ ꯃꯥ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯆꯥꯛ ꯆꯥꯈꯤꯔꯣꯏ ꯆꯥꯗ꯭ꯔꯤꯌꯦ ꯑꯩ ꯑꯁꯨꯛ ꯆꯥꯛ ꯐꯕꯁꯤꯗ ꯊꯦꯡꯅꯗ꯭ꯔꯤꯌꯦ ꯑꯩ ꯃꯤꯔꯥꯞꯄ ꯄꯨꯊꯣꯛꯇ꯭ꯔꯤꯐꯥꯎ ꯑꯩ ꯆꯥꯛ ꯆꯥꯈꯤꯔꯣꯏꯌꯦ ꯑꯩ ꯃꯤꯔꯥꯞꯄ ꯄꯨꯊꯣꯛꯇ꯭ꯔꯤꯐꯥꯎ ꯑꯩ ꯆꯥꯛ ꯆꯥꯈꯤꯔꯣꯏ ꯃꯥ ꯄꯨꯊꯣꯛꯄ ꯅꯨꯃꯤꯠꯇꯣ ꯃꯥ ꯄꯨꯊꯣꯛꯄ ꯅꯨꯃꯤꯠꯇꯣ ꯑꯗꯨꯅꯦ ꯑꯩꯅ ꯉꯥꯏꯔ ꯂꯩꯔꯤꯁꯦ